ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯒꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄꯁꯤꯗ ꯃꯁꯤꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯁꯤꯗ ꯈꯤꯜꯂꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯉꯛꯄ ꯑꯃ ꯎꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯖꯥꯀꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯥꯒꯠꯂꯛꯄꯅꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯤꯕ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯕꯁꯤꯗ ꯑꯉꯛꯄ ꯈꯔ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯀꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯊꯥꯒꯠꯂꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯑꯃꯁꯨꯅꯤ꯫ ꯃꯁꯤꯗ ꯑꯉꯛꯄ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯄꯥꯏꯔꯛꯂꯒ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯥꯏꯟꯁ ꯑꯦꯟ ꯁꯤꯒꯅꯦꯜ ꯍꯥꯏꯔꯤꯕ YouTube ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯁꯤꯒꯨꯝꯕ ꯄꯦꯔꯥꯅꯣꯔꯃꯦꯜꯒꯤ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠꯄ ꯆꯦꯅꯦꯜꯅꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯖꯪꯒꯜꯒꯤ ꯂꯝꯕꯤ ꯑꯃꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄꯁꯤꯗ ꯑꯉꯛꯄ ꯈꯔ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫
ꯃꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯩꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯟꯁꯤꯗ ꯃꯤꯒꯤ ꯃꯈꯨꯠ ꯃꯥꯟꯕ ꯑꯃ ꯊꯝꯂꯝꯂꯤ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯨꯔꯃꯥꯛꯁꯀ 05 ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯂꯛꯄꯅꯤ꯫ ꯃꯁꯤꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯑꯉꯛꯄ ꯑꯃ ꯎꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤ ꯑꯃꯠꯇ ꯆꯪꯅꯗꯅ ꯂꯩꯕ ꯌꯨꯝ ꯑꯃꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯍꯨꯏ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯤ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯨꯔꯣ 75 ꯍꯥꯏꯔꯤꯕ ꯇꯤꯛꯇꯣꯛ ꯑꯦꯀꯥꯎꯟ ꯑꯁꯤꯅ ꯊꯥꯒꯠꯂꯛꯄꯅꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯀꯥ ꯑꯃꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯟ ꯈꯔ ꯇꯥꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯔꯛꯒꯦ ꯈꯟꯗꯨꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯆꯪꯕꯁꯤꯗ ꯑꯉꯛꯄ ꯑꯃ ꯎꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯑꯃ ꯊꯣꯔꯛꯄ ꯑꯁꯤ ꯃꯤꯡꯁꯦꯟꯁꯤꯗ ꯎꯔꯤ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯃꯗꯤ ꯃꯈꯣꯏ ꯅꯨꯄꯤ 13 ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯉꯥꯡ ꯎꯍꯟꯕ ꯃꯉꯥꯡ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯁꯤꯅ ꯊꯥꯒꯠꯂꯛꯄꯅꯤ꯫ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯈꯔ ꯑꯩ ꯌꯦꯡꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯀꯞꯄ ꯈꯣꯠꯄ ꯃꯈꯣꯟ ꯌꯥꯝ ꯇꯥꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯦ ꯊꯨꯒꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯣ ꯃꯗꯨ ꯖꯒꯥꯗꯅꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯨꯕ ꯀ꯭ꯋꯥꯇꯔ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯟ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯋꯥꯇꯔ ꯑꯃꯅꯤ ꯃꯌꯥꯝ ꯀꯣ꯫ ꯀ꯭ꯋꯥꯇꯔ ꯑꯁꯤ ꯑꯅꯝꯕ ꯂꯣꯡ ꯁꯤꯗꯣꯛꯑꯦ ꯃꯌꯥꯝ ꯉꯁꯤꯗꯒꯤ ꯆꯍꯤ 50ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯕ ꯀ꯭ꯋꯥꯇꯔ ꯑꯃꯅꯤ꯫ ꯁꯤ ꯀ꯭ꯋꯥꯇꯔꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ 50ꯒ ꯁꯝꯊꯤꯡ ꯂꯩ꯫ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ 13 ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩ ꯃꯌꯥꯝ ꯀꯣ꯫ ꯑꯗꯨꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀ꯭ꯋꯥꯇꯔꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯨꯒꯥꯏꯈꯤꯕꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯊꯤꯡꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯨ ꯆꯪꯕꯗ ꯍꯥꯏꯐꯦꯠ ꯍꯩꯅꯗꯕ ꯐꯥꯎꯏ ꯑꯗꯨ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯀꯣ꯫ ꯍꯨꯝꯁꯤꯗꯕ ꯃꯌꯥꯝ ꯁꯣꯝꯗ ꯀ꯭ꯋꯥꯇꯔꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀ꯭ꯋꯥꯇꯔꯁꯤꯒꯤ ꯁꯣꯝꯗꯗꯤ ꯀꯩꯅꯣ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯌꯦꯡꯉꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯆꯪꯕ ꯇꯜꯂꯦ ꯃꯌꯥꯝ ꯁꯥꯡꯅ ꯂꯩꯀꯣ ꯀ꯭ꯋꯥꯇꯔꯁꯦ ꯁꯥꯡꯅ ꯂꯩ ꯃꯌꯥꯝ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟ ꯇꯥꯔꯤꯕ ꯖꯒꯥꯁꯦ ꯑꯁꯣꯝ ꯃꯇꯥꯏꯒꯤ ꯍꯥꯏꯕ ꯃꯌꯥꯝ ꯀꯣ ꯃꯇꯥꯏ ꯑꯩ ꯆꯪꯅꯤꯡꯗ꯭ꯔꯦ ꯃꯌꯥꯝ ꯁꯤ ꯕꯤꯜꯗꯤꯡꯁꯦ ꯁꯤ ꯂꯩꯁꯦ ꯀꯥ ꯑꯅꯤꯅꯦ ꯃꯌꯥꯝ ꯀꯣ ꯀ꯭ꯋꯥꯇꯔ ꯑꯅꯤꯅꯦꯕ ꯂꯩꯁꯦ꯫ ꯀ꯭ꯋꯥꯇꯔ ꯑꯅꯤꯁꯤꯗ ꯁꯤꯅ ꯈꯔ ꯍꯦꯜꯂꯦ ꯍꯥꯏ ꯃꯌꯥꯝ ꯀꯣ꯫ ꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯈꯨꯟꯗꯨꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯕꯅꯤ ꯃꯌꯥꯝ꯫ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯣꯀꯦꯁꯟ ꯑꯃꯁꯨ ꯑꯣꯏ ꯃꯌꯥꯝ ꯀꯣ꯫ ꯇꯤꯟꯒꯤ ꯃꯈꯣꯟꯅꯦꯕ ꯇꯥꯏꯁꯦ꯫ ꯃꯌꯥꯝ ꯆꯪꯉꯔꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯝ ꯁꯥꯡꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯀꯣ꯫ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯥꯡꯅ ꯑꯗꯨꯝ ꯂꯩ꯫ ꯆꯪꯕꯗ ꯇꯟꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯣ꯫ ꯑꯗꯨ ꯃꯌꯥꯝ ꯑꯁꯣꯝꯒꯤ ꯃꯈꯥꯁꯤꯅ ꯃꯌꯥꯝ ꯂꯣꯛ ꯑꯣꯏꯕ ꯃꯌꯥꯝ ꯀꯣ꯫ ꯁꯤ ꯃꯣꯏ ꯁꯥꯔꯝꯃꯤꯕ ꯈꯨꯠꯁꯥꯁꯤꯗꯁꯨ ꯃꯊꯛꯇꯁꯨ ꯖꯪꯒꯜ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯔꯛꯁꯤꯗ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯣ꯫ ꯑꯁ ꯃꯌꯥꯝ ꯑꯗꯨ ꯍꯩꯅꯗꯕ ꯐꯥꯎꯕ ꯍꯧꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯊꯣꯛꯅꯕ ꯇꯧꯒꯦ ꯃꯌꯥꯝ꯫ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯌꯦꯡꯐꯝꯁꯤ ꯃꯌꯥꯝ꯫ ꯍꯨꯝꯁꯤꯗꯕ ꯃꯌꯥꯝ ꯁꯣꯝꯗꯗꯤ ꯂꯧꯃꯨꯛ ꯆꯤꯡ ꯉꯥꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯀꯣ꯫ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯡꯇꯣꯛꯀꯦ꯫ ꯃꯤꯔꯥꯡ ꯌꯥꯝ ꯂꯩ ꯃꯌꯥꯝ ꯁꯣꯝꯗ ꯆꯠꯀꯦ꯫ ꯃꯌꯥꯝ ꯁꯨꯝ ꯃꯅꯤꯡ ꯊꯣꯡ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ꯫ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯗꯅ ꯑꯃꯨꯛ ꯕꯦꯔꯥꯛꯑꯦ ꯁꯤꯅ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯤꯠꯆꯟ ꯔꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯀꯣ꯫
에스 칸무레 매암 굴라 파이톨도 칸무레 매암 거 아도 매암 옌비요 매암 거기 찡 같더니 무이래 이래 가지고 Masigi video asi Urbex Hill hariba YouTube channel sina thakalakpani magi channel si hantel oiba mafam sing satuna investigation tawbagi video thagatpa channel ni mahangna mahusagum abandon oiraba building amada investigation tawrami masida angakpa khara tawrokadawribani Just closed. What the hell no. Masida karino khangdaba migi mawong maanba mathong asigi marumdagi yenglamli